National Trade Union singna India pumba nationwide general strike kouriba Ashibu support touduna manipurdasu Indian National Trade Union Congress Manipur branch na mapung oina sinduna lamfelpata laiba minor irrigation department office to pangthokhre Intuki makhada laiba organization minor irrigation department employer association amadi Manipur Electricity Department Employer Association asinachingba organization singna saruk yaduna pangthokhre. Thawramadada Intuki President Wairana Pratap, Intuki General Secretary S. Sanjit, Intuki Legal Advisory Irom Priversu asinachingba Intuki member sing amadi tungan ba sinfam organization singi mihut singa loinana Sinmi Singi Yaifa Taurang Paikatlu haiba demand tara mangaga loinana akanbak khongjang changsinkre. Kan ba kabu dana arum report hangani adu kan son badana mage ayang report sin ngani aduna akoi pun mage sin minga tani ngaduna akoi da leiba kenosi akoi pun mangna khangna ba wa phang tani aduna koi ko akoi mayam lingbi na koi sidida koi sister adegi brother MI gi yamna dai telogi dana de medam chobita lingbi na adegi koi gi legal advisor previous lingbi na any ta koi kari mama to ngomda ta onar khona jari ko khudi mochi koi mya ta khona bi gado ne du ga ta woda bu koi na hajeni mochi koi wakat pa yaudra ba adegi tak pa yaudra ba suphang phang adugi madi koi tak pata adugi madi koi hai pata koi problem am che tumin election ding no kai bi no ba ai problem hi thingnare na edit college je koi na full conversion to bi wana amaga koi yam chawga demand ma tawri maram ji edit policy governing body bi sentan kan moye ba moi purikau kumbham moye ba hadar PR la kibagi to wani PR la ke mamanga police roja jing jil ko la hum por wana no ito haibini adi mamanga ai maming di panjara roi hawi mamang gi education mentri amana no gi dunga si porto di yar roi ka wa ko manga ka no khaile daga adu ga loksen daga sarkar matam loye na वजह में लोग सुन भी